Afghanistan amasung Pakistan gi oina leiriba ngamkhai gi oiba lanfum maduda Afghanistan gi maikeidigi Pakistan gi oiba outpost kya ama hat loshinba aduga Pakistan gi oiba lanmishing hatpaga loidana faaba gi oiba wafum kya ama fongdokli social media adis asida video kya ama saithokli chamanana Pakistan gi maikeidigi su Afghanistan gi oiba helicopter fawba kapthai aduga mioi chani hena hat yaiba gi oiba claim su adumak tawri Houses leiriba Afghanistan amasung Pakistan gi oina leiriba conflict asi makha samthaba yabagi yamna chawba maram kya ama thorakli US President Donald Trump ki maikeidigi mijen changlakpaga loinana houses India gi concept leiriba Afghanistan gi Foreign Minister Amir Khan Mutaki gi maikeidigi thadorakliba statement sing asida Pakistan gi maikeidigi yamna kana yaningdaba amasung India gi damakta mayek sengna leptuna Pakistan bu singnabagi oiba wafum kya ama yauri Ihan anbada hausi Pakistan lainga ki maikeidigi maru oina Pakistan ki Prime Minister amasung General Asim Munir ki maikeidigi fongdorakba wafam asida hausi ki oina Afghanistan amasung Pakistan ki oina laikiba conflict asi Afghanistan ki side leiriba Taliban lainga ki maikeidigi Pakistan hauruba tawdana ngamkhai asida attack chatharakpani haibagi oiba wafam amaka yamna kana fongdokli Nominini gi mamangda Pakistan lan missing maikeidigi makoi oiba fighter jet fawba sizinaduna Afghanistan hairiba country asigi capital oiriba Kabul da fawba air strike chathakiba gi oiba wafam adu hauzik lanfam asigi matangda thadorakliba official statement asida ipan pande Pakistan gi maikeidigi thokliba thawdodugi matangda thadorakliba statement asida wafam kaya ma yauri masida maru oina Afghanistan hairiba country asida leiriba Taliban gi oiba lenga asina terrorism saugatpa aduga Pakistan gi mathakta terrorism gi oiba thabak thong sing chathabada mateng towi haibigi oiba wafam anisubasina hauzik thokriba Pakistan amasu Afghanistan gi oiba ngamkhai gi oiba lanfam aduda India hairiba country asigi maikeidigi Afghanistan da mateng tawsili haibigi oiba yamna chawba maral ama siri aduga yamna maru oiba wafam amaga matang asina yauri madudi Pakistan hairiba country asigi leiriba lenga asina fongdokliba asida hauzi Afghanistan bu rule tawduna leiriba Taliban gi oiba lenga asi illegitimate oiba niyom chumna semkidaba lenga ama khakni aduga hauzi Afghanistan gi oina leiriba miyoising asi Taliban gi oina leiriba lenga asina nampuda pha punduna thambagi oiba mong ama khakta fongdoktuna fajin pujinduna thamliba adu Atuba matamda loktoktuna Afghanistan gi oina leiriba miyoising asida ningtamba pirageni haibagi oiba wafum amasu yauri mata asida ikone ningsingba yabadi Afghanistan hairiba country asida Taliban gi maikeidigi lenga adu overthrow tawduna US gi oiba lanmishing handokraba matungda anoba lenga ama semlakba matamda Pakistan hairiba country asina ihanana makoi gi oiba lenga ki official sing tharaba matungda lenga adu sakhankibani aduga ngasi Afghanistan hairiba country asigi oina leiriba lenga asina Pakistan gi interest thabak tawraktraba matung asida semkhriba lenga adubu haujikti niyom chumna semkhidabani makhoisi asengba lenga natte haibagi oiba wafam amasu fongdoraklibani Mata asida US President oiriba Donald Trump ki maikeidigi conflict asigi matangda su wafum khara fungdorakli madudi hauji mahak asi Gaza gi oina leiriba peace plan asi yamna kana chatharibana thabak khara chilli masi loshilaba matungda Afghanistan amasung Pakistan gi oiba lanfam anoba ama thoe haina tai madu su mahakna mediate tawdana loshingani haibigi oiba wafum sing adumak fungdokpa tari Matam kharagi mamangda hairiba US President asimaki maikeidigi Afghanistan da leiriba Bagram hairiba airbase asi lawshingani karigumba madu harau harauna piraktaba taragadi Taliban gi oina leiriba lenga asi afaba oiroi haibigi oibi yamna kanba warning sing thamkiba ikoina taba leikre masigi matungda hauji Afghanistan amsung Pakistan gi oina lakliba conflict asi US amasung Europe site leiba expert kharagi matungina hauji Afghanistan amasung Pakistan gi oina ngamkhaida thokliba landform asi mafam soisida US amasung China gi oiba proxy war asi officially haure haibigi oiba chap chabas khudam amani haiduna fongdoknaba kaya amasu yauribani Housing no hongliba politics asida Pakistan hairiba country asida US kagi oina leiriba mari asi aduki mati yamna chesilakle haibasi khudingmakna loinamak khanglibani Pakistan gi maikeidigi housing Afghanistan da leiriba Taliban gi oiba lenga asi niyom chumna semkiba lenga natte makoi asi asengma lenga natte makoina fajin punsiliba asi liberate tawgani haibidi Afghanistan gi oina leiriba miyamsing asida Taliban gi maikeidigi nafuda lenga ama semduna fajinduna thamliba asi lokthokani haibigi oiba signal ama piriba asida makhatana conflict asi samtharakpa matamda USA hairiba country asigi maikeidigi Pakistan tongsinduna landform asida yawsilaba matungda mamangda leikriba fibam adu oirakpa madumak oidaba tarakasu Bagram airbase asi fawba yahounabagi lambi ama yalakadra haibigi oiba chingnaba singthorakli aduga hojik leiriba conflict asi irai lairoidabagi oiba maram amasu fongdoksage madudi US amasung China hairiba country ani sigi oiba trade war amuk haukhre China hairiba country asigi maikeidi makoina export tawriba rare earth mineral gi oiba polamsing asida karigumba hongdo hongjin khara tawduna US ta piba supply sing adu thingjinbagi oiba mami ama tarakpadagi USA gi maikeidi China hairiba country asida 100%
ꯇꯦꯔꯤꯐ ꯊꯝꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯅꯍꯧꯅꯅ ꯉꯁꯤꯁꯨ ꯎꯕ ꯐꯪꯂꯤ꯫ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯑꯣꯏꯕ ꯁꯛꯇꯝꯁꯤꯡ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤ, ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯋꯥꯔ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯁꯝꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯃꯨꯛꯅꯕ ꯑꯁꯤꯗ ꯄ꯭ꯔꯣꯛꯁꯤ ꯑꯣꯏꯅ ꯌꯥꯎꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯔꯝꯗꯤ ꯉꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯠꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃꯈꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯆꯦꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ USAꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ USAꯒꯤ ꯑꯣꯏꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯑꯁꯤ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯋꯥꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ USAꯕꯨ ꯑꯇꯝꯅꯅ ꯁꯤꯡꯅꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ USAꯗ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤ ꯄꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯣꯟꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯈꯛꯁꯨ ꯊꯝꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯩꯅꯥꯒ ꯄꯨꯟꯗꯨꯅ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯃꯥꯏꯅꯤꯡꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒ ꯑꯣꯏꯅ ꯆꯠꯊꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯣꯐꯔ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ, ꯃꯔꯨꯑꯣꯏꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ, ꯑꯗꯨꯒ ꯏꯚꯟ ꯄꯥꯀꯤꯁꯇꯥꯟ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯔꯦꯌꯔ ꯑꯔꯊ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯔꯤꯕ US ꯑꯃꯁꯨꯡ ꯔꯥꯏꯖꯤꯡ ꯄꯋꯥꯔ ꯑꯣꯏꯔꯤꯕ ꯆꯩꯅꯥ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯅ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯈꯠꯂꯛꯄ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟ, ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯁꯝꯊꯕꯁꯤꯅ ꯑꯆꯧꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯐꯒꯥꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯤꯒꯤ ꯃꯔꯤ ꯆꯦꯠꯅ ꯊꯝꯕ ꯃꯇꯝꯗ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯔꯦꯌꯔ ꯑꯔꯊ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯑꯗꯨ ꯏꯟꯗꯤꯌꯥꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯂꯧꯊꯣꯛꯄꯤꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯐꯔ ꯄꯤꯔꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯀꯌꯥꯃꯨꯛ ꯂꯨꯅ ꯂꯧꯔꯕꯒꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ Yaosinkhreꯒ ꯄꯨꯟꯅ ꯊꯥꯗꯣꯛꯄ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯗ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯤꯒ꯭ꯔꯦꯜ ꯄꯥꯔꯠ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯅꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯒꯗꯧꯔꯤꯕ ꯃꯦꯞ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯈꯥꯟ ꯀꯣꯔꯤꯗꯣꯔ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯛꯈꯪꯂꯤꯕ ꯃꯦꯞ ꯑꯁꯤꯒꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯕꯣꯔꯗꯔꯤꯡ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯛꯈꯪꯂꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯋꯥꯈꯥꯟ ꯀꯣꯔꯤꯗꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯀꯥꯁꯃꯤꯔ ꯑꯁꯤꯒ ꯗꯥꯏꯔꯦꯛ ꯊꯪꯅꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯅꯧꯕ ꯂꯦꯚꯦꯜ ꯑꯃꯗ ꯌꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗ ꯂꯩꯈꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯉꯝꯈꯩꯗ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯟꯅꯗꯨꯅ ꯂꯥꯟ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯋꯥꯈꯥꯟ ꯀꯣꯔꯤꯗꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯧꯕ ꯌꯥꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯅ ꯄꯥꯀꯤꯁꯇꯥꯟ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯤꯒ꯭ꯔꯦꯜ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ, ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯃꯁꯤꯕꯨ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯛꯇꯅ ꯃꯐꯝ ꯑꯁꯤꯕꯨ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯛꯈꯪꯂꯛꯄ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯈꯥꯟ ꯀꯣꯔꯤꯗꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒ POK ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯗꯥꯏꯔꯦꯛꯠꯂꯤ ꯊꯪꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯤꯆꯪ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔ ꯎꯕ ꯐꯪꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ POKꯒꯤ ꯑꯣꯏꯕ ꯂꯤꯖꯟ ꯑꯁꯤ
Pakistan amasung China na control tꯧꯁꯤꯟꯈꯤꯕꯗꯒꯤ Central Asia gi oiba lambi amasung Afghanistan phawbagi oiba lambi sing asi loinamak kaktatuna leiribani. Pakistan hairiba country asigi oina Central Asia gi oina leiriba country sing asi Kangfan gi oiba lambi amada chatki haina honarakpa matamda thingduna thamliba amata ngairaba ngamkhai haiba taragadi Afghanistan gi Wakhan corridor hairiba yamna piklaba mafam asini maram aduna hairiba mafam asisu Pakistan gi maikaidi matam kuinadgi mitaduna leirabadi. Masini hausikki oina leiriba fibam asi USA gi maikaidi gi Pakistan ga khusamnaduna yamna kanba miyeng ama changsilakpa matam asida China gi maikaidi ki chatharakpa retaliatory oiba strike sing masi yumlaba matam asida India amasung Afghanistan gi oina nauna lakliba mari asina maram oiduna mafam swaisida India gi bu oigera Pakistan gi bu oigera USA gi oigera China gi oigera Afghanistan gi oigera leiriba party khuding makki maikaidi gi magi oiba kanaba khara phanghoba yabagi interesting adu urakpana maram oiduna Lanfam ama thokpa fawba kidabaki oiba fibam amada loinamak lainere maram aduna amana natragana amana kariguma khongthang kharadi su soidana lokhalakpa yare haiba wafam asi loinamak phongdoknaduna leire.